Picture se am haising na khumlai. Aina mai Mumbai povani. Henry suklaga. Nang buka pa ibrane. Picture hoi haina mangak nomi aduga piramaga tumina lay thoga lay. Henry so phone to tap lauraga prapuk thoki. Thembida call tawi. Henry mana kong maya da thamba duda manam kralai. Amuk sukarino khalai. Manam sidi kai de no. Yongsak madam namida hogzupo. Thembina. Tabro. Tai kai de no khangdi manamam nami. Kai manam na haise. Henry noksinaraga. Cake manam ne yam nungshi. Chaningi aidi yamna cake siam pami. Pizza loire kaino. Ado hayeng kai da nam chatlu sira suti soe. Kai da. Ama hekta picture sapu sira. Yaroida kai de no. Sumbada angang yawan bapamdi lamdan narakani. Hoise adudi hayeng laage. Nang kai de leram ge haino. Maruina chatuise. Wa khang ba thembina. Ay oina nang lo balaage matam da hainaraga. Somna kamdauri Newton ni mut seroi bini nungai ba. Direct tawna nokpek sa tawragli. Amuk sumagi phone da putok laga Sunny da call tawi. Sunny pai khalakpaga. Ay heng school chatkani ko. Newton machin da mon dogli. Sumi matang da di Sunny khoi kem da khang ba thiba nate. Magi thokpa tawning ba taw basini. Hayeng ase suti ni haiba khang da ngang le ido. Newton sa du makhum le. Hoi fari nang chalo. Ado nangi gari mchado am tawai ge. Sia gari wai ge kai na de kadai chatori ge mana. Hayeng se ai ngan ta na nangai khoi da lo bulaw. Paw phawna raga ai thogla ge school lu nang chalo. Ai gari do loraga thawam chatta yadre. Sunny school chatni khanmada haraw phawi. Adu Newton na mangon da hekta tarai na school ka hairak pasidi chingna basu phawri bani. Okay, tare tawaga ai lakani. Tho mama palda. Numituma so hayengi wakal asake asagat laga laina kre. Kari tholakani haibadi kanana sukhangdi. Mathangi numitni haina kibagi matung inna Newton do mirak narak yenglaga tumina thorai. Tungda mit kursu inaragli. Adubo kem ta haide prap magi mapuriba munan bu kauri. Tumina ni hozuk ta thokri base ai uhori ni. Munana huran mafasilaw. Matai manaw do makhoy chingna base kokna ba khanna tumna thoragli. Mapaldana Sunny na. Gari se fazna thoko. Noi gari de dum banate. Ai chatlagi mi amuk thoradi farak tani. Si hairaga helmet option ki. Mitko ga munan ga so jangsilai Newton di fazna uhodre. Yam thuna masu gari thoki. Munana. Thoiba nang kadai chatke haino. Nang imasina ngangbi ni ne tongno. Makhoi wakal da hosi gari thoroge chatkhribado Newton mulo bala ibai ningkre. Chatning da tokani kusine ege. Sunny amukso magi purit khawda maraga maru khra puthori. Maya da thoklang sinki munan nga mitku ga yengnei. Mitku hozukta gyan tarakpagumda mamit law thoga gari thodan chatkhiba Newton na makhut thillaga. Hema thoibadi ada chatkre. Munan ngakna kaino nang na hari dubo. Mitku na makha tarakli. Hogzuk mana thokkibada setkiba dress tu ni aini imit mangna horibani. Makhoi manakta lepiba Sunny da munanga mitku ga so ngakli yenglei. Adobo amadu di magi mi usittabi purit kaw humbino tawraga karim na minok ama loina na imung changkre. Phana chingnerabaso mamit mangna uhodrabani na upai leite. Somdana Henry koiba chatkani khanbada khungup nungup kada phasna nana shingdo oga leiri dress nung sulubra nanbra yingli adu ubada dada nang kai chatoino extra class lei ngasi adu chatke tawbani test mas amsa khrasu lowni hai picture ngakna kaino mana de kem directe na ingonda kanano ma haisina as kaishuna teda dada nangi school da mande ko school dress ka seloidro angang nang nakhang manati mi thabak lei picture suklaga ekhoi selai sabado kaibo picture ma no ina phet haidoga angang oi yam watli nana do thadat ni nang picture sugatlaga o thadat piro he kapning dana hozano ko ai mi funing de tawbani nang na dak tawri do ai loina khangi poni picture suma gi thokpa ngang dana leiri
ꯃꯕꯨꯡꯅ ꯑꯃ ꯍꯥꯏꯕꯗ ꯃꯥꯅ ꯆꯨꯝꯅꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯈꯨꯝꯂꯛꯄꯤꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯆꯠꯂꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯤꯕ ꯁꯅꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯁꯥ ꯅꯥꯟꯅ ꯗ꯭ꯔꯦꯁꯀ ꯀꯩꯀꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃ ꯉꯛꯅ "ꯊꯣꯏꯕ, ꯀꯥꯏꯗꯅꯣ ꯅꯪ?" ꯁꯅꯤꯅ "ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯥꯏ ꯆꯠꯇꯧꯔꯤꯒꯦ? ꯉꯁꯤ ꯁꯦꯀꯦꯟ ꯁꯦꯇꯔꯗꯦꯅꯤ, ꯍꯣꯂꯤꯗꯦ ꯂꯩ ꯍꯥꯏꯕ ꯀꯥꯎꯔꯕꯣ ꯅꯪꯕꯣ?" ꯋꯥꯍꯩꯗꯨꯗ ꯁꯅꯤ ꯃꯃꯤꯠ ꯂꯪꯊꯣꯛꯂꯛꯏ꯫ ꯉꯁꯥꯏꯗꯩ ꯅ꯭ꯌꯨꯇꯟꯅ ꯃꯉꯣꯟꯗ ꯑꯄꯪꯕ ꯁꯤꯔꯦ ꯈꯜꯂꯨꯕꯗ ꯃꯥ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ "ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯅ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ." ꯁꯅꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯅ꯭ꯌꯨꯇꯟꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯅ꯭ꯌꯨꯇꯟꯅ ꯐꯠ ꯀꯛꯊꯠꯂꯛꯏ꯫ "ꯃꯤꯅꯥꯏ, ꯅꯪ ꯆꯝꯐꯨꯠꯇꯒꯤ ꯃꯣꯔꯣꯛ ꯃꯍꯤ ꯑꯣꯜꯂꯛꯇꯅꯁꯨ ꯁꯥꯔꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯔꯗꯤ ꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯇꯥꯕꯅꯤ. ꯑꯁꯨꯛ ꯊꯤꯅ ꯁꯥꯟꯅꯕ ꯈꯪꯅꯤ ꯅꯪ." ꯁꯅꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯛꯑꯒꯁꯨ ꯆꯠꯂꯨꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯗꯤ ꯃꯥꯁꯨ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯝꯕꯤꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯀꯥ ꯃꯅꯨꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯐꯝ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯣ ꯗ꯭ꯔꯦꯁ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ "ꯑꯉꯥꯡ, ꯈꯣꯡꯎꯞꯇꯣ ꯑꯝꯇ ꯂꯧꯁꯤꯜꯂꯛꯑꯣ." "ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ, ꯗꯗꯥ ꯑꯗꯨꯝ ꯂꯧꯁꯤꯜꯂꯣ." ꯍꯦꯟꯔꯤ ꯆꯦꯞꯊꯔ ꯀꯩꯗꯧꯔꯤ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂ ꯂꯩꯔꯝꯕ ꯎꯕꯗ ꯉꯛꯅ "ꯀꯥꯏꯗꯅꯣ ꯅꯪ?" ꯄꯤꯛꯇ꯭ꯔꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ "ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯦ, ꯀꯩꯅꯣ ꯆꯦ ꯊꯦꯝꯕꯤꯅ ꯂꯣꯏꯅ ꯍꯥꯏꯖꯔꯛꯑꯕꯗꯣ?" ꯍꯦꯟꯔꯤ ꯄꯥꯈꯠꯅ "ꯀꯩꯅꯣ, ꯑꯁꯦꯡꯕꯩ ꯃꯥꯅ ꯍꯥꯏꯔꯛꯏꯔꯣ? ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯠꯇꯦ. ꯃꯥꯕꯨ ꯉꯥꯎꯖꯥꯠꯂꯕ? ꯀꯥꯏꯗꯅꯣ ꯅꯪꯅ ꯂꯥꯛꯂꯒ ꯇꯣꯡꯗꯣꯏꯁꯤꯅ? ꯀꯩꯅꯣ, ꯃꯌꯥꯏꯗ ꯇꯣꯡꯉꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯆꯀꯥꯗ ꯑꯣꯏꯔꯁꯨ ꯅꯞꯄ ꯌꯥꯏꯗꯅ. ꯌꯥꯝ ꯇꯣꯡꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯅꯪꯒꯤꯁꯦ?" "ꯑꯉꯥꯡ, ꯂꯩꯍꯧꯀꯣ, ꯊꯣꯛꯇꯧꯒꯅꯨ. ꯏꯀꯥꯏꯗ꯭ꯔꯣ ꯅꯪ?" ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯣꯏꯁꯤꯟ ꯈꯨꯝꯃꯛꯏ꯫ "ꯑꯣ, ꯏꯀꯥꯏꯗꯤꯌꯦ, ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩ." ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤꯅ ꯀꯣꯜ ꯑꯃ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯇꯥꯕꯗꯩ ꯄꯤꯛꯇ꯭ꯔꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤꯗꯤ ꯑꯑꯣꯏ ꯇꯥꯅ ꯂꯥꯛꯇꯣꯏꯒꯤ ꯅꯤꯡꯗꯅ "ꯀꯥꯏꯗꯅꯣ ꯑꯉꯥꯡ ꯅꯪ?" ꯄꯤꯛꯇ꯭ꯔꯨꯅ ꯊꯣꯡꯒꯥꯜ ꯊꯣꯔꯛꯄꯗ ꯊꯦꯝꯕꯤ ꯂꯩꯔꯝꯕ ꯎꯕꯗ "ꯑꯌꯥ, ꯆꯦ ꯊꯦꯝꯕꯤ." ꯊꯦꯝꯕꯤꯅ "ꯍꯥꯎ, ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ?" "ꯊꯣꯏꯗ꯭ꯔꯤꯡ ꯀꯥꯡꯁꯨꯕꯤ ꯂꯩꯔꯛꯑꯣ." "ꯍꯣꯔꯦꯟ ꯅꯣꯏ ꯗꯗꯥꯗ ꯂꯩꯍꯟꯒꯦꯀꯣ." ꯄꯤꯛꯇ꯭ꯔꯨ ꯄꯩꯔꯒ "ꯑꯩꯈꯣꯏ ꯕꯣꯁꯇꯤꯅꯦ ꯃꯊꯨꯟꯗ ꯁꯤꯈꯤꯐꯥꯎ ꯅꯞꯇꯕꯅꯤ." ꯍꯦꯟꯔꯤꯅ ꯅꯥꯀꯟꯗꯩ "ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃ ꯑꯩꯅꯅꯦ ꯃꯈꯣꯡꯁꯦ ꯊꯨꯗꯦꯛꯄꯤꯗꯣꯏꯅꯤꯕ." ꯄꯤꯛꯇ꯭ꯔꯨꯅ "ꯅꯦ, ꯅꯋꯥ ꯂꯧꯗꯦ, ꯏꯅꯝꯃꯅ ꯌꯥꯔ ꯂꯣꯏꯔꯦ." ꯍꯦꯟꯔꯤꯅ "ꯆꯪꯉꯣ ꯏꯃꯨꯡꯗ." "ꯌꯥꯔꯦ, ꯅꯪꯅ ꯑꯩ ꯄꯨꯅꯤꯡꯗꯕꯩ ꯇꯧꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ, ꯁꯨꯛꯂꯥ ꯍꯦꯛꯁꯨ ꯂꯥꯛꯄꯤꯔꯣꯏꯗꯕꯗ." ꯊꯦꯝꯕꯤ ꯅꯣꯛꯂꯒ "ꯆꯠꯁꯤ ꯀꯩꯅꯣ, ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄꯕꯣ." "ꯇꯜꯂꯦ ꯇꯜꯂꯦ, ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯌꯥꯝ ꯂꯩ, ꯑꯩ ꯆꯪꯍꯧꯔꯒꯦ." ꯄꯤꯛꯇ꯭ꯔꯨꯅ ꯂꯩꯊꯣꯔꯛꯄꯗ ꯂꯥꯞꯇꯛꯅ ꯅ꯭ꯌꯨꯇꯟꯅ ꯃꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯣꯃꯣꯟ ꯇꯧꯔꯛꯏ꯫ ꯅ꯭ꯌꯨꯇꯟꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯄꯗ ꯏꯔꯥꯡ ꯍꯧꯅ ꯂꯥꯎꯔꯛꯏ꯫ "ꯑꯣꯏ ꯃꯥꯎ!" ꯊꯦꯝꯕꯤ ꯄꯥꯈꯠꯅ "ꯄꯤꯛꯇ꯭ꯔꯨ, ꯀꯩꯗꯧꯔꯒꯦ?" ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ "ꯀꯩꯁꯨ ꯇꯧꯗꯦ, ꯗꯗꯥ, ꯅꯣꯏ ꯆꯠꯂꯣ." ꯍꯦꯟꯔꯤꯅ "ꯃꯁꯤ ꯉꯥꯎꯔ ꯆꯠꯇꯧꯔꯕꯅꯤ." ꯅ꯭ꯌꯨꯇꯟꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯣꯏꯅ ꯉꯥꯡꯂꯤꯗꯨ ꯇꯥꯔꯒ꯫ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯇꯧ ꯎꯕꯗ ꯍꯦꯟꯅ "ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯉꯅꯤꯕ, ꯐꯠ ꯆꯠꯂꯣꯕ." ꯍꯦꯟꯔꯤꯅ "ꯑꯃꯨꯛ ꯇꯥꯜꯂꯕ, ꯌꯥꯔꯦ ꯐꯖ ꯂꯩꯍꯧꯀꯣ." ꯑꯅꯤꯗꯨꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯅ꯭ꯌꯨꯇꯟꯗꯣ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯅ꯭ꯌꯨꯇꯟ ꯎꯕꯗ ꯏꯀꯥꯏꯅ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯔ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯑꯁꯨꯛ ꯏꯀꯥꯏꯔꯤꯁꯦ? ꯅꯪꯒꯤ ꯍꯥꯟꯅꯩ ꯊꯧꯅꯥꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯒꯗꯣ ꯈꯨꯝꯕ ꯅꯣꯛꯂꯛꯏ꯫ "ꯑꯗꯨꯔꯣ, ꯑꯇꯩꯗꯤ ꯀꯩꯝ ꯈꯪꯗꯦꯕ. ꯌꯥꯝꯕꯨꯡꯒ ꯍꯦꯛ ꯀꯣꯏꯅꯕꯗꯩ ꯁꯨꯝ ꯏꯀꯥꯏꯔꯛꯑꯦꯕ, ꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ." ꯅ꯭ꯌꯨꯇꯟ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯅꯣꯛꯏ꯫ "ꯅꯨꯡꯁꯤꯕ ꯋꯥ ꯇꯧꯔꯤꯅꯤ." ꯄꯤꯛꯇ꯭ꯔꯨꯅ ꯄꯦꯔꯤ ꯄꯦꯔꯤ "ꯃꯤ ꯂꯥꯏꯔꯤꯛ ꯐꯥꯎ ꯄꯥꯕ ꯌꯥꯗꯦ, ꯌꯥꯝꯕꯨꯡꯗ ꯎꯔꯒ ꯂꯩꯌꯦ, ꯑꯗꯨꯒ ꯑꯩꯕꯨ ꯅꯪ ꯅꯨꯡꯁꯤꯕ ꯋꯥ ꯇꯧꯔꯤꯅꯤ ꯀꯥꯏꯅ." "ꯍꯦꯠ, ꯐꯥꯒꯤ ꯇꯧꯕꯅꯤ, ꯃꯁꯤꯗꯤ ꯐꯥꯒꯤ ꯈꯪꯗꯦꯅꯦ, ꯀꯥꯔꯛꯑꯣ." ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯏ꯫ "ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯕꯁꯦ ꯍꯩꯕ ꯀꯨꯏꯗ꯭ꯔꯤ, ꯁꯨꯃꯥꯏꯅꯒ ꯄꯥꯛꯅ ꯊꯣꯛꯇꯦꯗ." "ꯑꯩꯁꯨ ꯊꯣꯛꯄꯤꯗꯦ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ." "ꯑꯁꯦꯡꯕ ꯏꯟꯗꯣꯏꯔꯥ?" "ꯑꯩꯗꯤ ꯈꯪꯗꯦꯕꯣ, ꯌꯥꯝꯕꯨꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ." "ꯌꯥꯝ ꯍꯥꯏꯖꯤꯟꯖꯔꯛꯁꯅꯨꯀꯣ, ꯑꯩꯗꯤꯕ." "ꯀꯩꯅꯣ, ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯁꯥꯎꯕ꯭ꯔꯣ?" "ꯀꯩꯅꯣ ꯈꯪꯗꯦꯅꯤ." ꯅ꯭ꯌꯨꯇꯟ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯅꯥꯝꯃꯅ ꯃꯈꯨꯠ ꯃꯆꯥꯗꯣ ꯄꯥꯏꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯈꯪꯕꯩ ꯀꯩꯕꯣꯏ "ꯌꯥꯝꯕꯣ." "ꯍꯥꯎꯅꯦ." ꯄꯤꯛꯇ꯭ꯔꯨ ꯏꯀꯥꯏꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯗꯤ?"
Kaisu tawdi gari do dum khut thawba khut sa thado pairakanoba. Kanano nang yingido? Namai do engonda yingba yadabro? Kanamti yingdi he? Nakhut na sase yam hawdo male chaningi. Picture kina. Nang mi su chabro? Nangi among makuk chakpado hora abraba. Ay kizay side le horage. As nang sidine romance ka pung ay jay do ribo. Newton na picture ki khutta yambung haina irido uthokre nok laghangi. Kaino side. Picture makutta fatching silaga nang sunate. Kay sumay dorino nang khutsa se loi masaleba. Mot ki mosanu kaino. Chay sagirha masina kay kanagiba. Nushibadi thamoydane kana amta khangandana lengdana thamdauba. Mapan thongda uthokpa nushibanane asengma nushibanati. Nangna si ena yektabai aina nangonda nushiba hantagradrane. Picture mathwai nungaidre mana nusirido asengma nushibati natte haribai ningdana tuminna peri. Newton gari do machi amada khami aduga picture gi makhut chena pairaga. Kedorage macha Picture khumde tumin luk tharaga lei. Kai ga dumai kapino. Ai nang manushi nang nei bo yung shiri du de ta da ba. Nang na pa mi do tawroba. Ai ne mo hana ngangaroi. Yambung na idi nushi banate taksine hari banatro. Masidi ba ai na habadi ne nang na khut yeksili do kai gi no ba. Matung da taw nu hai ba. Nang gi thamoy yambung na khangi. Nang na nong ma engon da pira kiba chithi aduga ba ba da ne. Thamoy si yaning chongkhrabani. Numito aina nang mamaya mangdi kaiba pikibado. Aisu adu ningsinglaga thamoyda ningamdaba nungaitaba kaya fawi khangaba. Nangonda sengdoknaba kayara khonaki. Adubu nangna ibulana lobiki. Adudi nangna engonda adui mamangda tanarido aduna ke. Yare to chalasla. Anido makha tana gari thorakli. Somdana shani thongde tawraga tumina thori. Waldo karaga mapaldo tumina thori. Sorok uba phangbada ma jail de nan thoksari kaina khankirami poni. Ngasidi khangnidana nang kai shuleitaba nangna engonda hanjinanda siknabasu sari. Sani su makhongna mate khra thorakli. Gari su Newton na pukiba maramna. Adubu ngasai de mawa kupsen senaraga leiba. Bana makhak sani gi manaktamna thawzilai. Sani sumagi tungda inarakli bagari do ubada masada sumsum singna ben galagli. Makongdo yang na thang na bo na ringi mikuptuda namduna mabu pharaga puraki. Somdana Henry ga thembiga harau lakli. Tabro. Kai. Boss, juda ngaktang changusira. Kari boss aiba kupang na napsindana ko. O phugi hairo na. Henry nok pet tawraga thembigi makut pairaga mamaida thammi. Phubiyo hairo. Aidi ngammoi nushi malle. Nangbu hosakta phuni hairidi. Ngasidaine nada kawba ingonda. As ngammaroi tro ikaise. O hayang wai fok nang mingadum sek lakawge hairaba. Ai talleba hainadeba mingadum kawge bossana. Yaroi hosukoro. Thembi ikaina. Nada. Ai ngammaroi da. Aduneba si kawbudo nang siradraba. Anido kay no khra leiraga amuk su lom dai tharai. Nakandu su picture adai de yoli basana poto uraga. Aya pipi khongbi ga yawe. Newton suklaga. Kay no angang sa sada na nang hujik si sana ga haira. Yam pa mi ai asigi lai di se. Laisabi pharaba nangna nupa koiraba nangna. Mi ai kheda da na yam angang ni hai. Ado ai di laisabi phare kay no. Aduni lai sifagi raba. Yambo si lai di siam pa mi lai biyo. Newton lai di dan lai ragapi. Se lai di mama. Hore ni yung maloi raga na lai siba. Pochay si kon lai si ko si di pairo. Hana ju manung chang se. Asam anido ju manung da chang ai. Talak to da Henry Christogari thawzilai. Thembina sida pak to romase aduga chang ase. Makoy sumapam chana pak to romlaga tungda manung da ticket kaklaga changakli. Picture de loy amuk taiba ujiba sa kaya ubada thengu macha da ubada. Aya yambo thengu macha mayam leire ai game da phabiyo. Hey masidi security mayam nga ise sena thamini phaya demi. Picture ni ngai tore.
ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯇꯨꯃꯤꯟꯅ ꯐꯤꯔꯣꯏ ꯈꯥꯎꯗ ꯍꯥꯞꯁꯦꯕ ꯍꯩꯃꯥ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯀꯩ ꯌꯦꯡꯉꯨꯁꯦꯕ ꯃꯤ ꯎꯔꯗꯤꯅꯦ ꯑꯃꯨꯛ ꯖꯦꯜꯗ ꯆꯪꯒꯅꯤ ꯀꯩꯒꯤ ꯁꯥ ꯐꯥꯒꯦ ꯍꯥꯏꯕꯩ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯁꯨꯛꯅꯒꯤ ꯌꯦꯡꯕ ꯈꯛꯀꯤꯅꯦꯕ ꯅꯪꯅ ꯁꯥ ꯐꯥꯒꯦ ꯍꯥꯏꯔꯒꯅꯦ ꯑꯐ꯭ꯔꯤꯀꯥ ꯆꯠꯂꯣ ꯇꯜꯂꯦ ꯌꯥꯝꯕꯣ ꯌꯥꯝꯕꯣ ꯇꯣ ꯂꯤꯟ ꯌꯥꯝ ꯀꯤꯖꯩꯌꯦ ꯅ꯭ꯌꯨꯇꯟꯒꯤ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯅ꯭ꯌꯨꯇꯟꯁꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯃꯁꯥꯗ ꯄꯨꯡꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯕꯤꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯅ ꯑꯍꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇꯦ ꯉꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅ꯭ꯌꯨꯇꯟ ꯄꯨꯍꯣꯡ ꯍꯣꯡꯂꯦ ꯁꯣꯝꯗꯁꯨ ꯊꯦꯝꯕꯤꯒꯤ ꯍꯦꯟꯔꯤꯒ ꯑꯅꯤꯗꯣ ꯃꯈꯨꯠ ꯁꯝꯃꯒ ꯅꯣꯛꯃꯤꯟꯅꯗꯅ ꯁꯥꯁꯤꯡꯗꯨ ꯌꯦꯡꯂꯤ ꯄꯣꯠꯅꯤ ꯇꯥꯂꯛꯇꯨꯗ ꯑꯅꯤꯗꯨꯁꯨ ꯃꯣꯛ ꯅꯣꯛꯇꯅ ꯂꯝꯕꯤ ꯑꯃꯠꯇꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯥꯁꯤꯡꯗꯨ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯗꯕꯅꯤ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯇꯁꯦꯡꯕꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯥꯌꯣꯛꯅꯔꯕꯅꯤ ꯂꯝꯕꯤ ꯑꯃꯠꯇꯗ ꯄꯤꯛꯇ꯭ꯔꯨꯒ ꯅ꯭ꯌꯨꯇꯟꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯎꯗꯦ ꯍꯦꯟꯔꯤꯒ ꯊꯦꯝꯕꯤꯒꯁꯨ ꯅꯣꯛꯇꯅ ꯇꯧꯔꯤꯉꯩ ꯑꯝꯇ ꯎꯅꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯕꯣꯁꯅꯁꯨꯅꯦ ꯅꯣꯡꯃ ꯄꯨꯕꯤꯅꯤ ꯍꯥꯏꯌꯦ ꯁꯤꯗ ꯑꯩꯗꯤ ꯖꯨ ꯆꯠꯄꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯕꯣꯁ ꯄꯟꯕꯗ ꯍꯦꯟꯔꯤꯗꯣ ꯌꯦꯡꯊꯣꯔꯛꯏ ꯄꯤꯛꯇ꯭ꯔꯨꯒ ꯅ꯭ꯌꯨꯇꯟꯒꯤ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯨꯠꯂꯩ ꯊꯨꯅ ꯍꯦꯟꯔꯤꯅ ꯊꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯆꯤꯡꯂꯒ ꯃꯆꯤ ꯑꯃꯗ ꯊꯩꯖꯤꯜꯂ ꯂꯩ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛꯇꯣꯏꯕ ꯐꯣꯇꯣꯕꯨ ꯀꯥꯞꯄꯅꯦ ꯂꯣꯏꯔꯦ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯒꯗ ꯇꯨꯝꯊꯣꯛꯄꯤ ꯁꯨꯛꯆꯤꯟꯕꯤ ꯃꯈꯜ ꯇꯧꯔꯤ ꯍꯦꯟꯔꯤꯅ ꯂꯨꯝꯕ ꯌꯦꯡꯕ ꯎꯕꯗ ꯊꯦꯝꯕꯤꯅ ꯉꯛꯅ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯅ ꯂꯣꯠꯂꯤꯁꯤꯅ ꯌꯦꯡꯉꯨꯅꯦ ꯑꯁꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯗꯩ ꯃꯣꯏꯅ ꯍꯦꯟꯅ ꯅꯩ ꯂꯩꯔꯦꯕ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯅ꯭ꯌꯨꯇꯟꯁꯤꯒ ꯍꯦꯟꯔꯤ ꯃꯀꯣꯛ ꯍꯣꯠꯂꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯊꯦꯝꯕꯤ ꯁꯨꯛꯂꯒ ꯀꯔꯤꯕ ꯑꯉꯥꯡꯁꯦ ꯂꯝ ꯍꯦꯜꯂꯦ ꯐꯨꯒꯦ ꯀꯥꯏ ꯍꯥꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯏꯀꯥꯏ ꯂꯣꯠꯇꯅ ꯂꯩꯔꯤ ꯐꯠꯖꯔꯤꯅꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯃꯥ ꯎꯕ ꯉꯝꯃꯔꯣꯏꯕ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ ꯊꯦꯝꯕꯤ ꯅꯣꯛꯂꯒ ꯀꯩꯅꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯁꯤꯔꯦꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯁꯨꯛꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯁꯤꯜꯂꯛꯑꯦ ꯊꯦꯝꯕꯤꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯍꯦꯟꯔꯤꯒꯤ ꯃꯇꯧ ꯎꯕꯗ ꯌꯥꯔꯦ ꯇꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯁꯤꯗꯧꯔꯦꯃꯦ ꯑꯁꯣꯝ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯉꯝꯃꯔꯣꯏ ꯌꯨꯝ ꯆꯠꯂꯁꯦ ꯑꯃꯨꯛ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤꯕ ꯑꯅꯤꯗꯨꯗꯤ ꯀꯅꯥꯝꯇꯒ ꯎꯕꯖꯥꯠ ꯅꯠꯇꯦ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯂꯩꯔꯤꯕ ꯑꯁꯨꯝ ꯃꯣꯏꯁꯨ ꯉꯥꯛ ꯌꯦꯡꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯤ ꯁꯣꯝꯗ ꯁꯅꯤꯅ ꯊꯥꯗꯣ ꯅꯣꯏ ꯀꯅꯥꯅꯣ ꯀꯩꯒꯤ ꯑꯩꯕꯨ ꯐꯥꯔꯤꯅꯣ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯨꯅ ꯀꯩꯒꯤ ꯃꯥꯟꯒꯦ ꯌꯦꯡꯉꯣ ꯀꯅꯥ ꯃꯥꯜꯂꯦ ꯑꯩꯁꯦ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯅꯤꯌꯦ ꯍꯥꯏꯔꯤꯅꯦ ꯀꯝꯗꯧꯁꯦꯕ ꯁꯅꯤ ꯍꯧꯖꯤꯛꯇ ꯚꯥꯞ ꯇꯥꯔꯛꯏ ꯑꯣ ꯁꯣꯝꯁꯦ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡ ꯑꯣꯏꯔꯦ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯅ ꯃꯥꯅꯦ ꯅꯪꯒꯤ ꯖꯣꯡ ꯁꯅꯤ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕꯗꯨ ꯇꯧꯔꯒ ꯅꯪ ꯗ꯭ꯔꯒ ꯀꯕꯥꯔ ꯇꯧꯔꯒ ꯑꯩ ꯃꯉꯥꯏꯔꯦ ꯑꯩꯅ ꯃꯍꯦꯜꯂꯦꯅ ꯂꯩꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯁꯤꯌꯥ ꯑꯣꯏ ꯃꯤ ꯃꯁꯛ ꯈꯪꯅ ꯋꯥ ꯉꯥꯡꯉꯨꯅꯦ ꯃꯥꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪꯒꯨꯝꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯒꯤ ꯃꯆꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯁꯅꯤ ꯃꯉꯛꯀꯗꯣ ꯐꯩꯔꯒ ꯑꯗꯨꯗꯤ ꯑꯩ ꯀꯞꯄꯒꯦꯍꯦ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯨꯅ ꯁꯅꯤꯒꯤ ꯃꯃꯥꯏꯗ ꯊꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯒ ꯅꯪꯅ ꯁꯅꯤ ꯅꯣꯛꯂꯒ ꯉꯥꯛꯇ ꯉꯥꯏꯔꯦ ꯀꯔꯤ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯖꯣꯝꯔꯥꯁ ꯍꯥꯏꯕ꯭ꯔꯥ ꯌꯣꯝꯔꯥꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯂꯥꯛꯇꯧꯕ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯃꯤꯀꯨꯞꯇꯨꯗ ꯄꯨꯂꯤꯁ ꯒꯥꯔꯤ 7-9 ꯄꯥꯏꯁꯤꯜꯂꯛꯏ ꯃꯐꯝꯗꯨ ꯂꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯁꯤꯜꯂꯒ ꯊꯝꯈꯤ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡ ꯈꯣꯏꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯉꯛꯅ ꯁꯅꯤꯗꯤ ꯌꯦꯡꯉꯛꯂꯤ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪꯗ ꯁꯅꯤ ꯀꯔꯦꯝꯅꯅ ꯑꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯧ ꯎꯔꯦꯗꯅ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯋꯥꯔꯗꯣ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯣ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯐꯥꯈ꯭ꯔꯦ ꯑꯣꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯦ ꯑꯩ ꯁꯣꯛꯑꯗꯤ ꯃꯥ ꯑꯣꯏꯔꯦꯗꯅ ꯑꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯐꯥꯔꯤꯗꯤ ꯁꯅꯤꯅ ꯃꯆꯟꯅꯨꯄꯤꯗꯣ ꯅꯨꯄꯥ ꯐꯪꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯗ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯍꯥꯠꯅꯤ ꯁꯤꯅꯤꯗꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯨ ꯃꯌꯥ ꯆꯤꯛꯂꯒ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯑꯩꯅ ꯂꯦꯞꯅ ꯊꯥꯔꯣꯏ ꯈꯪꯉꯕ ꯑꯣꯁꯤꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯩꯈꯣꯏ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤ ꯎꯗꯕ꯭ꯔꯥ ꯍꯥ ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯅ ꯀꯩꯁꯨ ꯂꯩꯇꯕ ꯁ꯭ꯀꯨꯜ ꯃꯆꯥ ꯑꯃꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯆꯥ ꯑꯣꯁꯤꯗꯨꯅ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ ꯑꯣꯏ ꯃꯥꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯃꯆꯥ ꯅꯠꯇꯦꯅꯦ ꯈꯪꯉꯕ ꯃꯤꯅꯤꯁꯇꯔ ꯑꯆꯧꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤꯅꯦ ꯄ꯭ꯔꯤꯇꯤ ꯃꯕꯨꯡꯗꯣ ꯉꯛꯅ ꯌꯦꯡꯉꯤ ꯁꯅꯤ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯒ ꯃꯇꯨꯡꯗꯩ ꯃꯤ ꯃꯁꯛ ꯈꯪꯉꯨ ꯆꯣꯆꯣ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯕꯨꯡꯗꯣ ꯐꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ
ꯐꯥꯔꯤꯕ ꯃꯣꯏꯅ ꯃꯤ ꯃꯁꯛ ꯈꯪꯗꯕꯩꯅꯤ ꯄꯨꯂꯤꯁꯁꯤꯡꯗꯨ ꯐꯥꯎꯕ ꯊꯕꯛ ꯇꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯇꯤ ꯈꯣꯏꯒꯤꯁꯨ ꯃꯤꯆꯪ ꯁꯪꯒ ꯂꯩꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ ꯁꯣꯝꯗ ꯂꯩꯔꯛꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯌꯦꯡꯂꯒ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯌꯥꯝꯕꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯗꯗꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯃꯥꯟꯅꯕꯤꯈꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯣ ꯄꯤꯛꯇ꯭ꯔꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯒꯦ ꯁꯦ ꯁꯤꯒꯤꯁꯤꯅ ꯅꯪꯒꯤ ꯐꯣꯟ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯅꯣꯏ ꯗꯗꯥꯗꯩ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯌꯥ ꯌꯥꯝ ꯄꯛꯑꯦ ꯑꯗꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯅꯝꯒꯦ ꯑꯩꯗꯤ ꯍꯩꯇꯤꯌꯦ ꯐꯣꯟ ꯀꯛꯄ ꯑꯣꯛꯄꯗꯤ ꯍꯩ ꯇꯣ ꯁꯤꯗ ꯅꯝꯃꯣ ꯑꯗꯨꯒꯅꯦ ꯂꯣꯛ ꯍꯥꯡꯉꯦ ꯇꯨ ꯁꯤꯗ ꯅ꯭ꯌꯨꯇꯟꯅ ꯈꯪꯅꯕ ꯀꯩꯀꯩ ꯈꯔ ꯇꯥꯛꯄꯗꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯈꯪꯂꯦ ꯋꯥꯆꯦꯞ ꯊꯥꯕꯁꯦ ꯁꯤꯗ ꯆꯪꯉꯣ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯚꯣꯏꯁꯁꯨ ꯊꯥꯕ ꯌꯥꯎꯕꯅꯤꯀꯣ ꯁꯤꯗ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯇꯧꯕ ꯌꯥꯏ ꯁꯤ ꯎꯔꯦꯗꯅ ꯄꯤꯛꯇ꯭ꯔꯨ ꯈꯪꯉꯤꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯈꯪꯉꯤꯁꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯈꯨꯝꯂꯤꯕ ꯀꯨꯝꯊꯔꯛꯑꯒ ꯆꯪꯒꯦ ꯇꯧꯏ ꯃꯆꯥ ꯇꯥꯏꯌꯦ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯇꯨꯝꯗꯣꯏꯅꯤ ꯌꯥꯝꯕꯣ ꯐꯣꯟ ꯇꯧꯔꯛꯑꯣꯀꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦ ꯕꯥꯏ ꯅ꯭ꯌꯨꯇꯟꯁꯨ ꯄꯤꯛꯇ꯭ꯔꯨ ꯊꯅꯝꯃꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯄꯨꯁꯤꯜꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯃꯨꯠ ꯑꯃꯗ ꯆꯪꯉꯛꯏ ꯍꯦꯟꯔꯤ ꯃꯥꯡꯒꯣꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂ ꯂꯩꯔꯝꯃꯤ ꯗꯗꯥ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨ ꯎꯕꯗ ꯃꯃꯥꯏꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯂꯩꯁꯤꯟ ꯇꯧꯔꯤ ꯄꯤꯛꯇ꯭ꯔꯨ ꯄꯨꯔꯛꯏꯕ ꯄꯣꯠꯇꯨ ꯎꯠꯂꯒ ꯇꯨ ꯏꯃꯥꯟꯅꯕꯤꯅ ꯄꯤꯔꯛꯑꯦ ꯍꯥꯏꯌꯣꯌꯦ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯑꯩꯁꯨ ꯈꯪꯉꯦ ꯍꯥꯏꯔꯝꯅꯤ ꯁꯣꯏꯗꯅ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯁꯣꯏꯔꯦ ꯈꯟꯅ ꯅꯠꯇꯦ ꯄꯤꯔꯛꯄꯅꯤ ꯏꯃꯥꯟꯅꯕꯤꯅ ꯍꯦꯟꯔꯤ ꯈꯨꯝꯐꯝ ꯈꯪꯗ ꯍꯣꯏ ꯑꯗꯨꯔꯣ ꯑꯩꯁꯦ ꯉꯁꯥꯏꯅꯦ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯅꯤꯕ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯃꯣꯏꯗ ꯆꯠꯂꯨꯁꯦꯅ ꯆꯠꯂꯨꯕ ꯗꯗꯥ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯅꯣꯏ ꯅꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏꯕ ꯅꯪꯁꯦ ꯅꯠꯇꯦꯃꯦ ꯃꯤ ꯍꯥꯏꯖꯤꯟꯕꯅꯦ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯗ ꯐꯖꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯗꯗꯥ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯆꯥꯁꯦ ꯍꯦꯟꯔꯤꯅ ꯌꯥꯔꯦ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ ꯌꯥꯔꯣꯏ ꯃꯤ ꯗꯗꯥ ꯄꯤꯖꯅꯤꯅ ꯂꯩꯔꯛꯏꯅꯦ ꯑꯩ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯕ ꯈꯔꯗ ꯑꯣꯏꯁꯨ ꯆꯥꯎ ꯍꯥꯏꯕ ꯍꯦꯟꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯥꯗ ꯐꯝꯃꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯪꯂꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯅ ꯀꯔꯤꯅꯣꯝ ꯈꯔ ꯄꯨꯊꯣꯔꯛꯏ ꯂꯩꯕꯥꯛ ꯍꯋꯥꯏꯅꯤ ꯍꯦꯟꯔꯤ ꯚꯥꯞ ꯑꯣꯏꯗꯅ ꯑꯩꯁꯨ ꯇꯞꯇꯥꯏ ꯂꯩꯔꯛꯏꯅꯦ ꯀꯥꯏꯗꯒꯤ ꯀꯩꯅꯣꯅꯦ ꯁꯥ ꯂꯩꯐꯝꯗꯩ ꯑꯣ ꯁꯥ ꯂꯩꯐꯝ ꯍꯥꯏꯕ ꯑꯅꯤꯗꯨ ꯂꯩꯕꯥꯛ ꯍꯋꯥꯏꯒꯗꯣ ꯈꯣꯛꯇꯅ ꯆꯥꯃꯤꯟꯅꯩ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯄꯨꯊꯣꯔꯛꯏ ꯍꯦꯟꯔꯤ ꯆꯥ ꯁꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯩꯅꯣ ꯃꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅꯖꯥꯠꯂꯣ ꯃꯆꯟꯒꯤ ꯅꯨꯄꯥ ꯎꯅꯕ ꯑꯆꯥꯄꯣꯠꯀꯁꯦ ꯃꯕꯨꯡ ꯃꯆꯜ ꯌꯦꯟꯅꯔꯒ ꯆꯥꯖꯥꯠꯂꯣ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯅ ꯃꯪꯕ ꯎꯕꯗ ꯗꯗꯥ ꯅꯪ ꯑꯁꯦꯡꯕꯒꯤ ꯁꯥ ꯀꯩ ꯎꯔꯕꯣ ꯍꯦꯟꯔꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯣꯝꯗ ꯈꯜꯂꯤ ꯉꯁꯥꯏ ꯑꯩꯕꯨ ꯎꯈ꯭ꯔꯖꯥꯠꯂꯅꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯄꯤꯛꯇ꯭ꯔꯨ ꯃꯈꯨꯠ ꯑꯃ ꯁꯥꯋꯣ ꯑꯁ ꯀꯩꯗꯣ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯜꯂꯦ ꯌꯦꯡꯕꯗ ꯑꯗꯨꯒꯅꯦ ꯂꯤꯟ ꯑꯆꯧ ꯑꯆꯧꯕꯁꯨ ꯌꯥꯝ ꯂꯩꯌꯦ ꯉꯥꯏꯈꯣ ꯌꯥꯝ ꯍꯥꯏꯗꯣꯔꯛꯑꯅꯨ ꯌꯥꯔꯦ ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯪꯈꯤ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯣꯏꯕ ꯆꯠꯂꯨꯕꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ